ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯗꯁꯦꯠ ꯑꯁꯤ ꯃꯤꯅꯒ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯐꯥꯎꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯗꯨꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯄꯦꯔꯥꯗꯣꯛꯁꯀꯤ ꯋꯥꯍꯪ ꯑꯣꯏꯔꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯑꯁꯤ ꯑꯣꯏꯅ ꯉꯥꯎꯔꯒ ꯂꯩꯍꯧꯒꯅꯤ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯦꯔꯥꯗꯣꯛꯁ ꯈꯔ ꯈꯟꯅ ꯅꯩꯅꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯒ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯨꯞ ꯃꯌꯥꯝꯕꯨ DAshil 2.0 4Everꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕ ꯄꯦꯔꯥꯗꯣꯛꯁ ꯑꯁꯤꯅ ꯂꯥꯏꯌꯔ ꯄꯦꯔꯥꯗꯣꯛꯁ ꯑꯁꯤꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯣꯝꯅ ꯃꯤꯑꯣꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯔꯨꯞ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯏꯗꯕꯇ ꯉꯥꯡꯗꯨꯅꯇ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯣꯏꯗꯕ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯑꯁꯦꯡꯕꯒꯤ ꯑꯣꯏꯗꯕꯇ ꯉꯥꯡꯗꯨꯅꯇ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯩ ꯑꯣꯏꯗꯕꯇ ꯉꯥꯡꯗꯨꯅꯇ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯏꯗꯕꯇ ꯉꯥꯡꯗꯨꯅꯇ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯗꯕꯇ ꯉꯥꯡꯉꯤ ꯍꯥꯏꯕ ꯑꯆꯨꯝꯕ ꯋꯥ ꯑꯗꯨ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯣꯝ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯏꯗꯕꯇ ꯂꯣꯏꯅꯃꯛ ꯉꯥꯡꯗꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯏꯗꯕꯇ ꯉꯥꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯄꯒꯤꯅꯤ ꯃꯁꯤꯕꯨꯅꯤ ꯂꯥꯏꯌꯔ ꯄꯦꯔꯥꯗꯣꯛꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯝꯕꯔ 2 ꯄꯦꯔꯥꯗꯣꯛꯁ ꯑꯣꯐ ꯗꯤ ꯀꯣꯔꯠ ꯃꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯦꯔꯥꯗꯣꯛꯁꯅꯤ ꯃꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣꯝ ꯂꯣꯌꯔ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯂꯣ ꯇꯝꯅꯕ ꯄꯩꯁꯥꯗꯤ ꯂꯩꯖꯗꯦ ꯃꯁꯤꯗꯒꯤ ꯂꯣꯒꯤ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯍꯥꯛꯅ ꯑꯣꯖꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯑꯩꯕꯨ ꯂꯣ ꯇꯝꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯖꯥꯗ ꯄꯤꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯌꯔ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯉꯝꯕ ꯀꯦꯁ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯑꯣꯖꯥꯗ ꯄꯤꯖꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯖꯥꯒ ꯅꯍꯥꯛꯀ ꯌꯥꯅꯔꯝꯃꯤ ꯑꯣꯖꯥ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯂꯣ ꯇꯝꯕꯤꯔꯦ ꯂꯣ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯍꯤ 2-3 ꯁꯨꯔꯛꯂ ꯐꯥꯎꯕ ꯅꯍꯥꯛ ꯀꯦꯁ ꯑꯃ ꯐꯥꯎꯕ ꯄꯥꯏꯕ ꯐꯪꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯖꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯣꯖꯥꯒ ꯑꯗꯣꯝꯒ ꯌꯥꯅꯈꯤꯕ ꯑꯗꯨꯁꯨ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯉꯝꯕ ꯀꯦꯁ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯑꯣꯖꯥꯗ ꯄꯤꯒꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯀꯦꯁ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯁꯥꯎꯔꯒ ꯃꯍꯥꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯑꯣꯏꯅ ꯀꯦꯁ ꯇꯧꯁꯤꯜꯂꯛꯂꯦ ꯀꯣꯔꯠꯇ ꯅꯈꯣꯏ ꯑꯅꯤꯃꯛ ꯀꯦꯁ ꯐꯥꯏꯠ ꯇꯧꯅꯔꯦ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯑꯣꯖꯥꯅ ꯉꯝꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯅꯪꯅ ꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯉꯝꯂꯒꯅ ꯉꯁꯥꯏ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯅꯈꯤꯕ ꯅꯪꯒꯤ ꯑꯍꯥꯟꯕ ꯉꯝꯂꯛꯄ ꯀꯦꯁ ꯑꯗꯨꯗꯒꯤ ꯄꯩꯁా ꯑꯗꯨ ꯑꯣꯖꯥꯗ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯉꯝꯂꯕꯁꯨ ꯑꯣꯖꯥ ꯑꯗꯨꯗ ꯄꯩꯁా ꯄꯤꯐꯝ ꯊꯣꯛꯏ ꯀꯦꯁ ꯑꯁꯤ ꯅꯍꯥꯛꯅ ꯉꯝꯂꯕꯁꯨ ꯉꯝꯗ꯭ꯔꯕꯁꯨ ꯑꯣꯖꯥ ꯑꯗꯨꯗꯗꯤ ꯄꯩꯁా ꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯗ꯭ꯔꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯦꯁ ꯑꯁꯤ ꯉꯝꯂꯕꯗꯤ ꯑꯣꯖꯥ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯔꯝꯗꯤ ꯑꯣꯖꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯀꯦꯁ ꯑꯗꯨ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯉꯝꯂꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯃꯥꯏꯊꯤꯔꯕꯁꯨ ꯑꯣꯖꯥ ꯑꯗꯨꯗ ꯄꯩꯁా ꯄꯤꯔꯔꯣই ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯀꯦꯁ ꯑꯃꯠꯇ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤꯅꯤ ꯀꯦꯁ ꯑꯁꯤꯗꯁꯨ ꯅꯍꯥꯛ ꯃꯥꯏꯊꯤꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤꯅ ꯄꯦꯔꯥꯗꯣꯛꯁ ꯑꯃ ꯐꯣꯔꯝ ꯇꯧꯍꯜꯂꯤ ꯃꯁꯤꯕꯨꯅꯤ ꯄꯦꯔꯥꯗꯣꯛꯁ ꯑꯣꯐ ꯗꯤ ꯀꯣꯔꯠ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯁꯤꯗ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯒꯗꯤ ꯀꯅꯥꯅ ꯀꯅꯥꯗ ꯄꯩꯁꯥ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯔꯨꯞ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃꯃꯝ ꯊꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ DAshil 2.0 ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ 5K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯖꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃꯃꯝ ꯊꯥꯒꯠꯆꯔꯛꯀꯦ ꯅꯝꯕꯔ 3 ꯑꯣꯝꯅꯤꯄꯣꯇꯦꯟꯁ ꯄꯦꯔꯥꯗꯣꯛꯁ ꯄꯦꯔꯥꯗꯣꯛꯁ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯟꯅ ꯍꯥꯏꯖꯍꯧꯒꯦ ꯃꯗꯨꯗꯤ ꯑꯩ ꯏꯁꯥꯃꯛ ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯖꯩ ꯑꯗꯨꯒ ꯄꯦꯔꯥꯗꯣꯛꯁ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯏꯁꯣꯔꯕꯨ ꯁꯤꯡꯅꯕ ꯀꯔꯦꯝꯅꯕ ꯌꯥꯎꯖꯗꯦ ꯃꯁꯤꯗꯤ ꯖꯁ ꯄꯦꯔꯥꯗꯣꯛꯁ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯥꯖꯅꯔꯤꯕ ꯑꯁꯤ ꯏꯁꯣꯔ ꯂꯥꯏ ꯑꯁꯤꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯅꯣꯡꯃ ꯑꯗꯣꯝꯅ ꯏꯁꯣꯔꯗ ꯑꯁꯨꯝꯅ ꯕꯣꯔ ꯑꯃ ꯅꯤꯔꯝꯃꯤ ꯏꯁꯣꯔ ꯅꯍꯥꯛꯇꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯅꯨꯡ ꯑꯃꯈꯛ ꯄꯤꯅꯕꯤꯌꯨ ꯑꯗꯨꯕꯨ ꯅꯨꯡ ꯑꯗꯨ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯣꯔ ꯐꯥꯎꯕꯅ ꯊꯥꯡꯒꯠꯄ ꯉꯝꯂꯣꯏꯗꯕ ꯅꯨꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯅꯨꯡ ꯑꯗꯨ ꯅꯉꯣꯟꯗ ꯕꯣꯔ ꯑꯣꯏꯅ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯡ ꯑꯁꯤ ꯏꯁꯣꯔ ꯐꯥꯎꯕꯅ ꯊꯥꯡꯒꯠꯄ ꯉꯝꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯣꯔ ꯑꯁꯤ ꯇꯧꯒꯦꯇ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯒꯅꯤ
मरमदी ईश्वर मसाना पिरक्लिबा नुंग असी ईश्वर मसाना थांगतपा ngamdabagini aduga karigumba ईश्वरना नुंग असी थांगतले हाइना खलसी अदु ओइरगदी ईश्वर असी अमुकसु तौगेता ngami हाइबा अदु अरानबो ओइगदौरी मरमदी नंगना निजखिबा बोर अदुददी मिहोइबदी लाइरदना ईश्वर फावबना थांगतपा ngamloidaba नुंग हाइखिबनी मसीबुनी ओमनिपोटेंस पैराडॉक्स हाइदिबा असी मरुप मयाम मसी जस्ट पैराडॉक्स अमगी एग्जांपल नि हाइना खनबियु मसीदा ईश्वरबु करेमनबा ओइना लौबिगनु लौसिंग अदुतमक लौसिनबियु वीडियो असिदा पलिबा पैराडॉक्स सिंग असि व्यूअर्स सिंगनसु गूगल द सर्च तौरगा यंबियु नंबर 4 स्मूलियन पैराडॉक्स A B अमदी C कौबा मरुप अहुम लैरे हाइना खलसी A अमदी B अनि असिना C कौबा मरुप असि नुंसिदे मरम असिना A गा B गना C असि हातोखिनबा प्लान अमा सिलमी मखोय अहुम नोंगमा जंगल दा कोइबा चलमी मसिदा A ना C गी बोतल असिदा पॉइजन हापसिलमी मसिना C पॉइजन असि थकलगा सिखिनबनी अदुबु A गी पॉइजन गी प्लान असि B नदी खंगलमखिदे मरम असिदगी C असिबु जंगल दा डिहाइड्रेट तौदुना सिजखिनबा B ना C गी बोतल असि हुततलमी C गी बोतल असिदगी इसिंग लोइनमक युखिबा असिदगी C असि डिहाइड्रेट ना मरम ओइरगा सिखि मसिगी मतुंगदा पुलिसना इन्वेस्टिगेशन तौबदा C गी बोतल दा पॉइजन यारमी हाइबा खंगबा ngamखि अदुबु C दी डिहाइड्रेट तौदुना सिखिबनी पॉइजन थकलगा सिखिबा नते मसिदगी A गा B गा येतनरमी A ना हाइरी C असि अइना हापसिनखिबा पॉइजन अदु थकलगा सिखिबा नते मरम असिना C अइना हातबा नते अदुगा B नसु असुमना हाइरी अइनादि मागी बोतल अदु हुटलगा पॉइजन थकलगा सिखिदबदगी कनखिबनी हाइरी मसिदा खंगनिंगलबा असि असेंगबा मिहातबा अदु कनानु हाइबा असिनी व्यूअर्स सिंगना कमेंट तौबिरमु नंबर 5 द क्रोकोडाइल डायलेमा पैराडॉक्स नोंमा नुपा अमना महाकी पिकलिबा मचानुपा अमा पुरगा लेक पाट अमदा वाकिंग चलमी अदुबु सोइबदगी महाकी पिकलिबा मचा अदु पाट अदुदा तासिनखि मसिदगी पाट अदुदा लेरंबा क्रोकोडाइल अचौबा अमा संगसिलक्तुना अंगांग अदु चागे तौरमी मसिदा अंगांग मपा अदुना क्रोकोडाइल अदुदा मचा असिबु चाबिगनु हाइरमी मसिदगी क्रोकोडाइल अदुना हाइरई फरे अदुदी अई वाहंग अमा हंगे सुमना पाखुम पिरक्लबदी अंगांग असि चाररोय अदुगा लालबदी अंगांग असि चागनी हाइरक्लमी अदुगा क्रोकोडाइल अदुना असुमना हंगलई हौजिक अइना अंगांग असिदा करी तौगदगे हाइबा अदु नंगना हाइबा ngamlabadi अंगांग असि अइना सोइदना थादोकनी हाइरक्लमी मसिदा अंगांग मपा असिना खलमी मचानुपा असि क्रोकोडाइल असिना सोइदना चाख्रगनी अंगांग मपा असिना क्रोकोडाइल दा असुमना खुमलक्लमी नहाकना अंगांग असि सोइदना चाख्रगनी अदुगा असेंबदसु क्रोकोडाइल असिना अंगांग असि चागे खलंबनी अदुबु मपा असिना अचुम्बा पाकुम पिरक्लबनीना अंगांग असि थादोकपा ताबनी अदुगा करिगुंबा अंगांग असि क्रोकोडाइल असिना चादना थादोखिबा तारगदी अंगांग मपा असिना पिरक्खिबा पाकुम अदु अरानबा अमुक ओइगदौरिबनी मरमदी अंगांग मपा असिनादी क्रोकोडाइल असिना अंगांग असि चाख्रगनी हाइबनी अदुबु अंगांग असिदी क्रोकोडाइल असिना चादबिदा थादोरक्लबनी मपागी पाखुम असि अचुम्बा ओइहनगे हाइरगदी क्रोकोडाइल असिना अंगांग असि चाफम थोपनी अदुगा मपागी पाखुम असि चुमनबा अंगांग असि चाथोख्रबदी क्रोकोडाइल असिना हाइखिबा अचुम्बा पाखुम पिरबदी अंगांग असि चारोय थादोकनी हाइखिबा अदुना कमदौबा कदाइदगी अंगांग अमुक लौरगा थादोकनी मसिबु द क्रोकोडाइल डायलेमा पैराडॉक्स हाइरगा खंगनै मरुप मयाम ngasiगी वीडियो असि मतंग असिदा लोइसिलगे मयामगिदमक्ता टाइम ट्रेवल गी अनोबो वीडियो अमा अमुक पुदुना लाक्सगे